ꯅꯪꯕꯨ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯁꯤꯒꯤ ꯊꯕꯛꯁꯤꯅ ꯑꯩꯉꯣꯟꯗ ꯍꯌꯦꯡ ꯀꯥꯟꯅꯕ ꯑꯣꯏꯒꯗ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯃꯥꯏꯊꯤꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯍꯥꯟꯅ ꯈꯟꯕꯤꯌꯣꯕ ꯇꯍꯥ ꯇꯧꯕꯤꯒꯅꯣꯕ ꯀꯔꯤ ꯀꯥꯟꯅꯩ ꯀꯔꯤ ꯀꯥꯟꯅꯒꯦ ꯐꯖꯕꯗ ꯑꯣꯏꯔꯗꯤ ꯚꯥꯏꯔꯦꯟ ꯆꯠꯄꯗꯤ ꯐꯕꯀꯣ ꯐꯖꯗꯕꯗ ꯚꯥꯏꯔꯦꯟ ꯆꯠꯄꯁꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯃꯌꯥꯝ ꯌꯥꯝ ꯈꯟꯗꯕꯤꯌꯨ ꯊꯕꯛ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯄꯨꯔꯒ ꯃꯌꯥꯝꯒꯤ ꯋꯥꯐꯝꯗ ꯂꯥꯛꯆꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯗ ꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯔꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯔ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ 이바이니 루홍에시 Oh my god 아이기 누빠 아이기 누삐 Yes right What does it mean? He is my husband and you're my wow ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠ ꯈꯤꯇꯪ ꯊꯝꯖꯔꯝꯒꯦ ꯑꯩꯈꯣꯏ ꯑꯩꯁꯦ ꯃꯩꯇꯩꯅꯤꯀꯣ ꯑꯩ ꯃꯩꯇꯩꯅꯤ ꯃꯩꯇꯩ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯐꯨꯔꯨꯞꯄꯨ ꯑꯩꯅ ꯌꯣꯛꯈꯠꯇꯅ ꯀꯅꯥꯅ ꯌꯣꯛꯈꯠꯀꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯖꯥꯇꯤꯁꯦ ꯑꯩ ꯏꯖꯥꯇꯤꯗ ꯑꯣꯏꯒꯗꯕꯅꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯗꯁꯨ ꯂꯩꯔꯦ ꯁꯤ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯔꯣꯝꯗ ꯂꯣꯏ ꯆꯠꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤꯀꯣ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯁꯦ ꯑꯗꯣ ꯇꯁꯦꯡꯅ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯃꯤꯡ ꯄꯜꯂꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯇꯦ ꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏ ꯈꯪꯅꯔꯤꯁꯦ ꯑꯩꯈꯣꯏ ꯏꯖꯥꯇꯤꯁꯨ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯏꯖꯥꯇꯤ ꯃꯥꯟꯅꯗꯕꯒꯤ ꯋꯥꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤ ꯑꯗꯣ ꯁꯤꯗꯤ ꯃꯥꯒꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯅꯤꯇꯤ ꯅꯤꯌꯣꯝꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯇꯁꯦꯡꯅ ꯑꯩ ꯃꯩꯇꯩ ꯑꯣꯏꯔꯒꯗꯤ ꯃꯩꯇꯩꯒꯤ ꯏꯖꯥꯇꯤꯗ ꯃꯌꯨꯝ ꯄꯥꯟꯂꯨ ꯑꯩ ꯏꯖꯥꯇꯤꯕꯨ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩ ꯏꯖꯥꯇꯤ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯑꯩꯗꯒꯤ ꯍꯥꯟꯅ ꯁꯦꯝꯗꯣꯛꯀꯗꯣꯏꯅꯦꯕ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯗ ꯌꯨꯝ ꯄꯥꯟꯕ ꯑꯩꯒꯤ ꯏꯖꯥꯇꯤꯕꯨ ꯌꯣꯛꯈꯠꯄ ꯁꯤꯁꯦ ꯄꯥꯝꯖꯩꯀꯣ ꯑꯗꯣ ꯃꯥꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯖꯥꯇꯤꯁꯨ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯏꯖꯥꯇꯤ ꯃꯥꯟꯅꯗꯕꯒꯤ ꯋꯥꯗꯁꯨ ꯅꯠꯇꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯦ ꯃꯧꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯆꯥ ꯂꯩꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯁꯦ ꯃꯧꯅꯤ ꯑꯩ ꯏꯆꯥ ꯂꯩꯔꯦ ꯏꯆꯥ ꯂꯩꯔꯒꯁꯨ ꯑꯩꯒ ꯑꯩ ꯍꯁꯕꯦꯟꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯌꯨꯝꯗ ꯁꯨꯝ ꯏꯆꯥꯁꯤꯡꯒ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯗ꯭ꯔꯣ ꯑꯗꯨꯝ ꯋꯥ ꯑꯗꯨꯝ ꯖꯍꯥ ꯉꯥꯡꯅꯤꯡꯕ ꯁꯨꯝ ꯉꯥꯡꯉꯤꯀꯣ ꯑꯗꯨꯒ ꯑꯍꯜ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯕ ꯑꯗꯒꯤ ꯋꯥ ꯉꯥꯡꯕꯕꯨ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯪꯒꯣꯏꯔꯞꯇꯧꯔꯒ ꯉꯥꯡꯉꯦꯕꯀோ ꯑꯗꯣ ꯑꯍꯜ ꯂꯃꯟꯒꯤ ꯕꯦꯕꯥꯔ ꯍꯥꯏꯕꯗꯣ ꯑꯗꯨ ꯑꯩꯅ ꯉꯥꯛꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯃꯧꯁꯨ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯃꯥꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯣꯔꯤꯕ ꯃꯥꯒꯤ ꯇꯧꯔꯤꯕ ꯑꯦꯛꯁꯟ ꯇꯧꯔꯤꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯎꯕ ꯃꯇꯝꯗ ꯃꯥꯁꯦ ꯇꯁꯦꯡꯅ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗꯕ ꯃꯆꯥ ꯃꯁꯨ ꯍꯥꯏꯕꯗꯣ ꯑꯁꯤꯒꯨꯝꯕ ꯃꯤꯁꯨ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯁꯤꯒꯨꯝꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯦꯟꯊꯕꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤ ꯑꯗꯨꯝ ꯆꯦꯟꯊꯕꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯁꯤ ꯂꯥꯟ ꯑꯣꯏꯔꯛꯂꯦꯕ ꯂꯥꯟꯒꯁꯨ ꯌꯥꯝ ꯀꯟꯈ꯭ꯔꯕ ꯃꯔꯛꯁꯤꯗ ꯃꯉꯣꯟda ꯂꯥꯟꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯀꯔꯤꯝꯇ ꯃꯣꯏꯒꯤ ꯃꯁꯥꯁꯤꯗ ꯂꯩꯇ꯭ꯔꯤꯒꯩ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯒ ꯂꯩꯕ ꯅꯨꯄꯤ ꯇꯁꯦꯡꯅ ꯐꯖꯅ ꯍꯥꯏꯅꯤꯡꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯂꯧꯕꯤꯒꯗꯧꯕꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯟ ꯇꯧꯔꯤꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯃꯁꯤꯁꯤꯗ ꯔꯣꯃꯥꯟꯁꯇ ꯉꯥꯎꯗꯅ ꯃꯁꯤꯁꯤꯗ ꯍꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯄꯥꯝꯕ ꯑꯣꯏꯒꯦꯔꯥ ꯖꯍꯥ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯌꯥꯎꯗꯣꯏꯅꯦꯕ ꯑꯩꯒꯤꯗ ꯂꯣꯏꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯇꯝ ꯇꯥꯏꯃꯤꯡ ꯍꯥꯏꯅ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯐꯝ ꯃꯇꯝ ꯇꯥꯏꯃꯤꯡ ꯑꯩꯒꯤ ꯔꯣꯃꯥꯟꯁ ꯍꯥꯏꯔꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯥ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯃꯆꯥꯅꯤꯀꯣ ꯂꯩꯁꯥꯕꯤ ꯃꯆꯥꯁꯦ ꯃꯥ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄ ꯃꯇꯝꯅꯤ ꯁꯤ ꯔꯣꯃꯥꯟꯁꯀꯤ ꯃꯔꯝꯗ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯗꯥꯔꯛꯄ ꯇꯥꯏꯃꯤꯡꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯥꯁꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥꯃꯨꯛꯇꯤ ꯅꯠꯇ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏ ꯆꯍꯤꯁꯦ ꯁꯨꯝ ꯆꯥꯝꯃꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯒꯤ ꯃꯇꯝ ꯑꯣꯏꯔꯒꯁꯨ ꯃꯥ ꯆꯍꯤ ꯌꯥꯝꯃꯦ ꯑꯩꯅ ꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯨꯔꯒꯗꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯗꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯒꯠꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥꯅ ꯈꯟꯊꯕ ꯉꯝꯗꯕ ꯃꯤ ꯀꯔꯝꯕ ꯒꯙꯥ ꯅꯨꯄꯤꯅꯣ ꯋꯥꯁꯦ ꯇꯁꯦꯡꯅꯅꯦ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯉꯥꯡꯕ ꯃꯇꯝꯗꯀꯣ ꯇꯊꯤ ꯉꯥꯡꯉꯁꯨ ꯑꯁꯨꯃꯥꯏ ꯋꯥꯍꯩꯁꯦ ꯐꯖꯗꯦꯅꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤꯅꯦ ꯍꯥꯏꯕꯀꯣ
ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠꯇꯣ ꯑꯣꯏꯌꯦꯕ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯁꯤꯕꯨ ꯀꯩꯗꯧꯕꯒꯤꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯕꯨ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯥꯏ ꯍꯥꯏꯅ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯔꯤꯒꯤ ꯊꯥꯒꯠꯇꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯒꯠꯂꯒꯗꯤ ꯑꯩꯒꯤ ꯏꯃꯥ ꯌꯦꯡꯒꯅꯤ ꯑꯩꯒꯤ ꯏꯄꯥ ꯌꯦꯡꯒꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯄꯔꯤꯕꯥꯔ ꯌꯦꯡꯒꯅꯤ ꯈꯟꯕ ꯉꯝꯗꯕ ꯑꯗꯒꯤ ꯑꯃꯨꯛ ꯇꯁꯦꯡꯅ ꯃꯥ ꯑꯗꯨ ꯈꯟꯕ ꯉꯝꯃꯒꯁꯨ ꯌꯨꯝꯒꯤ ꯃꯥꯒꯤ ꯄꯔꯤꯕꯥꯔ ꯃꯌꯥꯝꯗꯣ ꯎꯁꯤꯠꯇꯕꯒꯤ ꯃꯥꯅ ꯉꯝꯅ ꯆꯠꯄꯒꯤ ꯁꯤꯗꯤ ꯗꯦꯝ ꯀꯌꯥ ꯍꯟꯅ ꯊꯥꯒꯠꯂꯤꯕ꯭ꯔꯥ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦꯀꯣ ꯑꯗꯨ ꯈꯪꯕ ꯉꯝꯗꯦ ꯃꯥꯒꯤ ꯏꯃꯨꯡꯒꯤꯅꯤ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯌꯨꯝꯗ ꯑꯩꯒꯤ ꯌꯨꯝꯗ ꯈꯔ ꯍꯦꯟꯂꯛꯄ ꯃꯤꯁꯦ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯗꯨꯝꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯄꯅꯦꯀꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯃꯤꯗꯣ ꯃꯃꯥ ꯃꯄꯥꯅ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕ ꯉꯝꯗꯕ ꯃꯤꯗꯣ ꯑꯗꯣ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯇꯁꯦꯡꯅ ꯑꯗꯣ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯀꯅꯣ ꯑꯗꯒꯤ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯄꯥꯈꯪ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯧ ꯇꯝꯕꯤꯗꯕ ꯑꯗꯒꯤ ꯐꯠꯇꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯃꯇꯧ ꯇꯝꯕꯁꯦ ꯐꯕ ꯑꯣꯏꯗꯦꯀꯣ ꯑꯗꯨꯅ ꯍꯧꯒꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯝꯕꯤꯒꯅꯣ ꯐꯖꯕ ꯅꯠꯇꯦꯀꯣ ꯁꯤꯁꯦ ꯃꯌꯥꯝ ꯁꯤꯁꯤꯃ ꯐꯖꯗꯦ ꯁꯤꯁꯤꯃ ꯍꯥꯏꯖꯔꯝꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯡ ꯂꯥꯏꯃꯌꯨꯝ ꯁꯤꯅꯥ ꯗꯦꯕꯤ ꯕꯕꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯁꯁꯤꯀꯨꯃꯥꯔ ꯁꯔꯃ ꯃꯃꯥꯒꯤ ꯃꯤꯡꯅ ꯂꯥꯏꯃꯌꯨꯝ ꯕꯥꯅꯨꯃꯇꯤ ꯗꯦꯕꯤ ꯑꯩꯒꯤ ꯂꯩꯐꯝꯅ ꯂꯪꯊꯕꯥꯜ ꯀꯨꯟꯖꯥ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯩꯅ ꯉꯁꯤꯁꯦ ꯃꯌꯥꯝꯗ ꯑꯩꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯕꯅꯦ ꯃꯔꯝꯗꯤ ꯑꯩꯁꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯤꯖꯦꯠ ꯆꯥꯛꯆꯥ ꯁꯦꯠꯄ ꯆꯥꯕ ꯑꯗꯒꯤ ꯂꯥꯡꯕ ꯉꯥꯎꯕꯗ ꯈꯤꯇꯪ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯇꯧꯈꯤꯕ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯌꯥꯑꯣꯟꯂꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯕు ꯀꯧꯕꯤꯔꯒ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯖꯕꯅꯦ ꯑꯩ ꯏꯁꯥꯅ ꯃꯣꯏꯅ ꯄꯤꯔꯛꯄ ꯆꯩꯔꯥꯛꯇ ꯌꯥꯖꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯇꯨꯡ ꯇꯥꯔꯛꯄ ꯀꯥꯟꯗ ꯑꯩ ꯑꯃꯨꯛꯀ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯐꯤꯖꯦꯠꯆꯥ ꯐꯖꯗꯕ ꯇꯥꯔꯒꯗꯤ ꯄꯥꯔꯇꯤꯅ ꯄꯤꯕ ꯆꯩꯔꯥꯛꯇ ꯏꯁꯥꯅ ꯌꯥꯖꯔꯒ ꯑꯍꯛꯄ ꯆꯩꯔꯥꯛ ꯌꯥꯖꯔꯒ ꯂꯧꯖꯒꯅꯤ ꯍꯥꯏꯔꯝꯃꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯕꯅꯦ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯌꯦꯡ ꯀꯔꯤ ꯇꯧꯒꯅꯤ ꯑꯐꯕ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯁꯤ ꯐꯠꯇꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕ ꯋꯥꯈꯜꯁꯦ ꯑꯐꯕꯅꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕꯁꯦ ꯁꯠ ꯂꯥꯎꯅ ꯇꯧꯁꯜꯂꯣꯏꯗꯕꯅꯤ ꯁꯤꯒꯤꯁꯤꯅ ꯍꯌꯦꯡ ꯀꯔꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯍꯥꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯤꯗꯤ ꯌꯥꯅꯤꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏꯅ ꯍꯥꯏꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯇꯧꯕꯤꯌꯣꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟꯁꯨ ꯅꯥꯏꯔꯔꯣꯏ ꯀꯔꯤ ꯀꯥꯟꯅꯒꯦ ꯀꯔꯤ ꯀꯥꯟꯅꯒꯦ ꯂꯩꯁꯥꯕꯤ ꯃꯆꯥꯅ ꯁꯤꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯖꯕꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯣꯏꯔꯗꯤ ꯐꯩ ꯅꯤꯇꯤ ꯅꯤꯌꯣꯝ ꯆꯥꯗꯕꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯦ ꯑꯗꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛꯁꯨ ꯂꯥꯜꯂꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯇꯧꯗ ꯌꯥꯗꯕꯅ ꯁꯤꯁꯨ ꯁꯦꯡꯗꯣꯛꯇꯕ ꯌꯥꯄꯣꯠꯇꯦ ꯑꯩꯅ ꯂꯥꯜꯂꯨꯔꯗꯤ ꯂꯥꯜꯂꯦ ꯍꯥꯏꯗ ꯌꯥꯄꯣꯠ ꯅꯠꯇꯦꯀꯣ ꯑꯗꯣ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅꯀꯣ ꯑꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯊꯣꯛꯇꯅꯕ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯤꯌꯣ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ